Paring chumna status the census pangthokna bahot nagani haina chief minister na phongdok labusu thanga AC gi MLA Tongbram Robindrona SIR tawraba matung NRC hana tawraga census tawgani haina media da phongdorakpa asina miyam da chamamna ba faholle haiba wafam 14 CSOs of KANGLEIPAK ki maikai dagi thamlakle Kashampata leiba Indigenous Peoples Association of KANGLEIPAK IPAK ki office ta Paumi Singh unabada 14 CSOs ki convener Nahakpam Santana Phongdorapagi matung ina Chief Minister na census ki thabak asi paring chumna taungnaba hotnagani hairiba wafam asigi wahan thok miyam da chapchana khanganbiu Thanga AC ki MLA na phongdokliba wafam asiga Chief Minister na phongdokpa wafam ga manadriba karigino hainasu wahang tawrakli Loinana paliba lainga kasina CSO sing yauna all political party ki mifam ama atuba matamda kauduna mathau taba sing punna faminaduna khanamina si haina takselakli Amaramda census pangthokani hairiba sigi manung channa atopa subdivision singi enumerator haptringaida Churuchanpur district ki Hanglep khaptagi enumerator hapagi paukumsu laingakna pigadabani haina santana makhatana takselakli Manipur da toan ba fruit mayam khanaba lamgi matang na khanaba lagi resource ki matang na khanaba mayam lagi marak sida data transfer sina census oina kai gu mathi ki utar gadi proof karena demand toriba separate administration haiba poche phanggi ba chapa na gani haibu je paliba chief minister sina khangbi da bagi mawang da census nium chumna tawna ba onari haibu je masi wang je akoi mayam da Manipur mayam da nium chumna tawba census haibu je kai no je bahang na akoi da explain tawiyo through assembly tawrakera akoi bu kauraga tawbirakera natraga all party meeting phamaga birakera luktra marigi saite ki sima tamjage